social media amadi newspaper singi maroba update sing miyam da pijare ahanbada 13 August Patriots Day khongoina khiba singi mathakta UNLF MPN chairak pikre 13 August Patriots Day 2024 thorong mari lenana kumalampak tab ground da All Manipur Football Association amfana senduna amadi media partner mami TV network na oiduna pangthokiba rock band concert adubo selang khiba singi mathakta UNLF MPN na chairak pi boina Athingba Thamkhre music band gi oina Innocent Eye band amadi laipung band tha taruk Athingba Thamkhre bebet band amadi God and Dog band ani asina ka henba aranba tokkiba gi damak sahi ama Athingba Thamkhre Athingba sigi manungda isai practice tawwa isai tune lawwa rehearsal tawwa Athingba leiroi haire media partner oideba mami TV network ina news program natana entertainment program pumba tha taruk Athingba Thamkhre amphagi oina hojik thawpuriba hakthengna na senariba official sing resign tawduna anobo official sing khangadabani haire karigumba Athingba se gaiduna charlam labadi hena kansin serak pigani haina lup asagi media coordinator Sairai rongba thoksomna thadrok serolam na khanglagle Myanmar gi tamu township na konba Manipur border ge namli khunga thangna leiba Kuki gi khungi yum sing mai thaba hawkre mar phuruk ka chief minister ga wari sana bagi wafam laite haina mar in puina phongdokre ngarang Kuki masen gi marakta khanna saina ba hatna sunaba kya thokibadagi matangda ke sona haksin lobug loinana condemn tawrakre ngarang gi thodokta dongjalal gangte gi masanupa lalthom gangte gi makokta yopi ahum thajilambagi thodok laikhrabani loina law enforcement agencies singna investigation tawbiduna mari lenaba action sing laukat pinabasu appeal tawragle home minister gi matugina kangbai area da 9 AR gi mohota CRPF sindokani haibado Kuki nupi singna sindokpa yaroi haina wakat mi pamphomkre punsi lokka ba thingjelame lai khoramba amadi lai gi sing loge haina salubada singkhong da sambal khajinduna thingjellaga leiramle laikai gi mioi singna haibadadi ngauksinaba angang sing kai haibagini haide masida haijaningba wafam de fattaba mioi sing kabaduna atopa wafam amani maitai ekhoigi lukraba laifam oiriba ahalaman laipak miyamna lai khoramba kanariba punsi lokpu thingjenba haibasi yamna tawhoidaba thabakni haina phongdoragle mathangda AT gi lusing purel korongan bakhumanna sunna phongdolagli madude yeknabai mamangda ikai aikhoi masel hunaba khanabase aduna AT sinaw sing hunaba ngangnaba loina topiro sunna korona thamlagle mathangda naga sinaw eron kisingna sunna thamlagli madude entertainment haibasi miyoibagi punsi de yamaru oiba masak amani music drama dance concert parties other amusement fun laughter celebrities audience these are all parts of life youngsters in the entertainment and privacy space piba darkar su oi ahal amasung angang singdasu recreational facility darkar lai dignity maintain tawba tawdaba chaba thakpa thaktaba haiduna personal choice ni chasi thaksi concert tawsi dance tawsi kaisu kaide loi tawnaba ngaktani adubu aikhogi culture dignity limit mafam matam haiba ama leibanina madu totally ignore natraga avoid tawthokpa chummoidra haibagi watani tawbudabo high discipline maintain tawbudagi hena yaifaba leitabani asumna eron kesingna thamlagle